Jitkunedo masana asi Manipur Olympic Association na sakhanglaba masana ama oirabasu ngasi fawba masana asigi damak laingak asidagi mateng amata phangdana leiri haina World Championship ahumlak Asian Game marirak laurakraba laibaga sigi atangba sanaroi ama oiriba chungkham ningthemna ningamdana phangdoraklei TOMTV ga khanana ngasi sanaroi asiga unaba amada phangdorakhibani Mahakna makhatana hai Jitkunedo hairiba masana asina international amadi World Championship kayata Manipur ge sanaroi kaya amana ngasi fawba medal kaya lauduna lakle adubu kanana su khangbide haiki ningsingba yai hokhiba me 19 da Marisuba South Asian Game da medal laurakpa sanaroi sing okpagi thoram amada Sports Minister Govindas Konthozamna phongdokhibada masana ataida fangliba kanava sing aduga chap manana masana asida pigani haiba wafam phongdokhiba leiravani अकोई फंक्शन जिदा अकोई स्पोर्ट मिनिस्टर ना अकोई गेम जे रिकॉग्नाइज गेम ओइरम मबनी ना अतोप द पी फैसिलिटी जे सब साना पीरने ना लाउथोपी की बदो अकोई की अथु मतम दा अंतंग अकोई की मियंग संगबिरगा अकोई की हंतक इंटरनेशनल जेट कुंदो चैंपियनशिप थाईलैंड पांथोकदोरबा चटकदोरबा सिदा हंतक की जुलाई की डेट 16 दगी इंडिया थादोकदबने सिदा अकोई की स्पोर्ट मिनिस्टर ना कितंग मियंग संगबिरगा अतोप इवेंट द पीरि फैसिलिटी द अकोई की इवेंट जो कितंग मियंग थमनिंगे हाइना इनम कोना नुंसिंगजरी Ningthem Bisnupur District ke Manung Chanba Nambol Kakyaidagini Housingna Uripoki Mafam Amada rental laiduna Mahaki Makada Sanaroi Nipu Manga Hena Takpi Tambiduna Lady Lakliba Tarik Taraga Taruktagi Kun Fauba Thailand the Pangtokadaba International Jitkunedo Championship Amada Masa Yauna Mahaki Satra Taruk Yauna Championship Asida Saruk Yagadori Hairiba Championship Asida Manipur ki Sanaroi Taragani Thoina Saruk Yari Amadi Masida Goal Laurakpa Sanaroi Singadu October Gitang Kungamari dagi Kungateret Fauba Korea da Pangtokadaba World Championship ki qualify oigadabani Ningthem Kunsuba Youth Asian Game Lisingani Kungamari da qualify oiduna Saruk Yanabasu Sem Sariva Sanaroi Amani Dr. Moirangthem Ibomsagi Midyang Makada Sanarakiba Sanaroi Asibu Atopa country dagi offer kaya fanglabasu Mahaki Makada Lairiba Sanaroi Singidamak Khanduna Ngasi Fauba Awaba kaya Amakhangduna Lairi Laingakamadi Miyamna Masana Asibu Mateng Pangbiba Amadi Pukning Thogat Bibagi Apamba Sanaroi Singna Pamhori Hauji akoi country meamgi laibak meamgi USA top 4 ne hana laiba USA Sigi country jina ingon hanta ki Tokyo Olympic ki mamang da ingon offer as ompi ingon da nang moigi state ki oina moi country ki oina sana waina aina si ai meam tarita tong meam khalle si ai gi damakta ai gi isa gi damakta yam khudong chaw yam phaba aina sana so chatlura kanda aina atop moi country ki damakta sanaro kanda ai gi nakta facility phangjadraba akoi gi international player mayam ma yauri ingon da moi international thakpu pukhalama kanda aina atop country da sana gi ba haibje ai sagi dang makta di yang khudong chawa moina ingon da khalaw da wakhando adu du makta ai je adu gi country duma ai sanaba Tokyo kai gum chalam ta ga dei Tokyo gi Olympic dai phin match compulsory lepam gani Uzbekistan da gi jupire khudong chawa je adu ai khudong chawa mayam je loinamak huntoga akoi game je recognize game ni na Manipur Sarkar na masa khangbira kadra akoi CM oibiriba Pawung Birena amadi Sport Minister na masa khangbira kadra handak da ju lauthokrabani na atop event da facility people samana pirene lauthokrabni masa khangbira kadra haina ina awa mayam je khang kanda aini sidang ngaijabani wana